ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯅ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯤꯔꯛꯄ ꯊꯃꯣꯏꯁꯤ ꯌꯥꯝꯅ ꯄꯦꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯦ RPI Atwalegi National General Secretary Oina Thaupuriba Mahesor Thongnawjamgi mathakta IGAR Sautna legal notice tharakpagi thawongbo yaningdaba pongdoktuna ngasi Kaisamthong Kendra Maira Paibi na sinduna Kaisampat Laimazam Laikaida Maira Paibi singna khongjang changsinkhre khongjang aduda saruk yakibi Maira Paibi amana haiki IGAR South ki maikaidagi chatharakliba thawong ase tawpham thoktaba thawongni Mahesorgi damak mahaki maning amadi mamangda lamdam asigi Maira Paibi kaya leiri pumnamak Maira Paibi singna thengnagani haiki ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯅ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯤꯔꯛꯄ ꯊꯃꯣꯏꯁꯤ ꯌꯥꯝꯅ ꯄꯦꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯦ ꯑꯗꯨꯕꯨ ꯃꯍꯦꯁꯣꯔꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯍꯦꯁ ꯅꯪ ꯊꯧꯅꯥ ꯍꯟꯒꯅꯨ ꯑꯩꯈꯣꯏ ꯂꯩꯔꯤꯀꯣ ꯃꯃꯥ ꯑꯩ ꯍꯟꯒꯦ ꯅꯪꯅꯅꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯄꯤꯔꯤꯕ ꯃꯦꯁꯦꯖꯁꯦ ꯅꯪ ꯑꯗꯨꯝ ꯃꯃꯥꯡ ꯊꯥꯔꯒ ꯏꯕꯨꯡꯉꯣ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯕꯣ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯇꯩ ꯑꯇꯩ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯑꯃꯠꯇ ꯑꯣꯏꯁꯤ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯖꯔꯤ ꯑꯩꯁꯦ ꯁꯥꯎꯠꯅ ꯂꯤꯒꯦꯜ ꯅꯣꯇꯤꯁ ꯑꯃ ꯊꯥꯕꯁꯦ ꯃꯁꯤ ꯑꯩꯗꯤ ꯊꯥꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯊꯥꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯦꯁꯤ ꯇꯤꯚꯤꯗ ꯑꯗꯒꯤ ꯃꯣꯕꯥꯏꯜꯗ ꯄꯨꯝꯅꯃꯛꯇ ꯂꯣꯏ ꯎꯅꯔꯕ ꯉꯥꯛꯇꯅꯤ ꯃꯍꯦꯁꯣꯔꯅ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯍꯥꯏꯕ ꯃꯍꯦꯁꯣꯔꯅ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯍꯦꯁꯣꯔꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯤꯡꯅꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛꯁꯦ ꯃꯃꯥ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯥꯏꯔꯣꯡ ꯌꯥꯒꯅꯤ ꯃꯍꯦꯁꯣꯔ ꯃꯊꯟꯇꯅ ꯌꯥꯕ ꯌꯥꯔꯣꯏ ꯃꯍꯦꯁꯣꯔꯒꯤ ꯃꯇꯨꯡꯗ ꯃꯃꯥꯡꯗ ꯃꯃꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ IGRA ꯁꯥꯎꯠꯅ ꯈꯪꯕꯤꯒꯗꯕꯅꯤ